ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯑꯕꯨꯡꯉꯣ ꯀꯧꯏ꯫ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯍꯨꯝꯅꯤ, ꯏꯆꯦ ꯑꯃꯒ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ꯫ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯉꯨꯕꯗ ꯏꯁꯥꯗ ꯇꯨ ꯆꯣꯡꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯤꯁꯨ ꯌꯥꯝꯖꯗꯦ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯑꯍꯨꯝꯅꯤ꯫ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯕꯕꯥꯅ ꯌꯥꯏꯃꯅꯤ꯫ ꯕꯕꯥꯒꯤ ꯃꯊꯛꯇꯅ ꯅꯦꯅꯦ ꯂꯩꯔꯦ, ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯈꯥꯗ ꯀꯀꯥ ꯑꯃꯒ꯫ ꯇꯁꯦꯡꯕꯗꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯏꯃꯨꯡꯁꯦ ꯈꯔ ꯋꯥꯅ ꯑꯗꯨꯝ ꯍꯧꯔꯛꯏ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯄꯨꯒ ꯑꯕꯣꯛꯀꯁꯤꯁꯨ ꯑꯐꯪ ꯑꯐꯪꯕ ꯁꯨꯔꯒ ꯕꯕꯥ ꯅꯦꯅꯦ ꯀꯀꯥ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄ ꯑꯣꯏꯔ ꯃꯥꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯄꯨꯄꯨꯒꯁꯤ ꯑꯃꯨꯛ ꯉꯟꯅ ꯃꯆꯥ ꯑꯍꯨꯝꯁꯤ ꯑꯃꯨꯛ ꯈꯨꯟꯗꯣꯛꯑꯝꯗꯨꯅ ꯂꯩꯈꯤꯗꯦ꯫ ꯄꯨꯄꯨꯒ ꯑꯕꯣꯛꯀ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯑꯩꯈꯣꯏ ꯅꯦꯅꯦꯁꯤꯅ ꯕꯕꯥꯒ ꯀꯀꯥꯒꯁꯤ ꯑꯃꯨꯛ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯁꯨꯡ ꯃꯄꯨꯡ ꯃꯔꯩ ꯐꯥꯅꯔꯛꯄꯗꯒꯤꯗꯤ ꯅꯦꯅꯦꯁꯨ ꯃꯥꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣই ꯅꯦꯅꯦꯁꯤ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯅꯦꯅꯦ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯀꯀꯥꯒ ꯕꯕꯥꯒꯁꯨ ꯑꯃꯨꯛ ꯃꯊꯪ ꯌꯨꯝ ꯀꯩ ꯄꯥꯟꯅꯔꯝꯃꯤ꯫ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯐꯥꯎꯁꯤ ꯕꯕꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯀꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯆꯥꯛꯈꯨꯝ ꯑꯗꯨꯝ ꯄꯨꯜꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯅꯗ꯭ꯔꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯕꯕꯥꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯖꯍꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯀꯥꯗꯤ ꯗꯤꯖꯦꯜ ꯑꯣꯛꯇꯣ ꯑꯃ ꯊꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤꯉꯩ ꯏꯟꯗꯣꯝꯆꯥꯅ ꯏꯃꯥꯗ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯜꯂꯛꯏ꯫ ꯉꯁꯤꯁꯨ ꯃꯉꯥꯏ ꯑꯩꯅ ꯑꯉꯥꯡꯁꯤ ꯃꯁꯥ ꯉꯝꯗꯦ, ꯈꯔ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯉꯟꯅ ꯍꯟꯕꯤꯔꯛꯎ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ, ꯄꯨꯡꯁꯨ ꯊꯦꯡꯉꯕꯅꯤ꯫ ꯃꯥꯒꯤꯁꯤꯕꯨ ꯌꯨꯒ ꯊꯛꯑꯒ ꯃꯇꯝ ꯂꯦꯜꯂꯤꯕꯖꯥꯔꯣ? ꯏꯆꯦꯒ ꯏꯇꯩꯒꯅꯁꯨ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯇꯅꯁꯨ ꯃꯥ ꯁꯦꯟꯅꯕꯁꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯊꯧꯁꯥꯗꯕ ꯑꯃ ꯁꯨꯝ ꯌꯥꯎꯁꯜꯂꯛꯏ꯫ ꯏꯆꯦꯒ ꯏꯇꯩꯒꯗꯤ ꯈꯔ ꯀꯤꯒꯨꯝ ꯇꯧꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯈꯔ ꯁꯥꯕꯤꯌꯨ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯅ ꯏꯃꯥꯗ ꯆꯥꯛ ꯆꯥꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯍꯥꯏꯒꯦ, ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯁꯨꯔꯖꯤꯠꯁꯨ ꯑꯗꯨ ꯈꯪꯅ ꯋꯥꯈꯜ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯏꯃꯥꯒ ꯏꯟꯗꯣꯝꯆꯥꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯀꯥꯒꯤ ꯃꯃꯤꯡꯁꯤ ꯀꯧꯔꯛꯈꯤ꯫ ꯁꯨꯔꯖꯤꯠ ꯍꯥꯏꯗꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯀꯥꯗꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯅꯠꯇ꯭ꯔꯤ꯫ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯦ꯫ ꯑꯗꯨꯝꯅ ꯃꯄꯥꯟꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯀꯥꯁꯦ ꯀꯧꯔꯛꯄꯗꯒꯤ ꯏꯟꯗꯣꯝꯆꯥꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯜꯂꯛꯇ꯭ꯔꯤ꯫ ꯏꯕꯦꯝꯃ ꯃꯄꯥꯟꯗ ꯕꯕꯥ ꯀꯧꯔꯤꯁꯤ ꯅꯪ ꯀꯅꯥꯅꯣ ꯌꯦꯡꯉꯝꯃꯣ, ꯃꯃꯥꯁꯨ ꯊꯣꯔꯛꯑꯒꯦ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯅ ꯑꯕꯦꯝꯃ ꯃꯆꯥꯁꯤ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯕꯦꯝꯃ ꯃꯆꯥꯁꯨ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯌꯥꯝꯅ ꯊꯨꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯃꯥ ꯃꯄꯥꯟꯗꯗꯤ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯔ ꯃꯤ ꯊꯣꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ? ꯑꯗꯨꯒ ꯍꯥꯏꯒꯨꯝꯅ ꯑꯩꯈꯣꯏ ꯁꯨꯔꯖꯤꯠꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯜꯂꯛꯇꯦꯅꯦ꯫ ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅꯕꯨ ꯏꯊꯦꯡ ꯊꯦꯡꯉꯕ꯭ꯔꯥ ꯈꯪꯗꯦ, ꯀꯔꯥꯏꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛ ꯇꯣꯛꯄꯒꯤ ꯏꯃꯥꯒ ꯏꯟꯗꯣꯝꯆꯥꯒ ꯂꯨꯈꯥꯛ ꯆꯒꯨꯝ ꯁꯨꯝ ꯂꯣꯏꯁꯟ ꯇꯥꯁꯟꯃꯤꯟꯅꯔꯤꯉꯩ ꯑꯩꯈꯣꯏ ꯀꯀꯥꯁꯤ ꯃꯥꯒꯤ ꯑꯣꯛꯇꯣꯗꯣ ꯌꯨꯝꯗ ꯄ꯭ꯔꯞ ꯊꯧꯖꯜꯂꯛꯇꯨꯅ ꯍꯜꯂꯛꯑꯦꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯃꯥꯅ ꯇꯣꯡꯕ ꯍꯪꯒꯄꯥꯟ ꯃꯆꯨꯒꯤ ꯁꯦꯟꯗꯜ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯀꯀꯥꯗ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤꯕꯣ? ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯖꯕꯅꯤ꯫ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯍꯦꯜꯂꯦ ꯌꯨꯝꯗ ꯍꯜꯂꯛꯄ ꯊꯦꯡꯕ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯀꯝꯗꯧꯅꯤ? ꯍꯧꯖꯤꯛꯋꯥꯏꯗꯁꯨ ꯅꯪ ꯎꯅꯕ ꯃꯤ ꯑꯃ ꯂꯥꯛꯑꯝꯕꯒꯨꯝ ꯇꯧꯕꯅꯤ꯫ ꯃꯄꯥꯟꯗ ꯌꯥꯝꯅ ꯀꯧꯔꯝꯃꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤꯉꯩ ꯑꯩꯈꯣꯏꯁꯨ ꯊꯣꯛꯍꯧꯗ꯭ꯔꯦ, ꯀꯅꯥꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯀꯀꯥꯁꯤ ꯀꯔꯤ ꯊꯦꯡꯅꯔꯛꯑꯕꯅꯣ ꯈꯪꯗꯦ, ꯃꯁꯥꯗ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯝꯃꯤ꯫
Indomsana ngangseiba mayamdu masada karisu tadabagum. Angakpa wakhalol amada tauraga leiba mami ma urami. Kona tamna indomsada kakana ising thakki. Ising gilas amada puro hairami. Indomsa suprapap sakumda sangaktuna. Ising gilas amakanduna kakada pirami. Matamduda ako'y kakasi ising do lamakpada makuto tak-taknik na. Ising adu lamakhi. Adugo masado sa humangak tahik yengbada. Kakasi mo nga may tawrami. Indom sana so kakada kayawragi. Kari tengnaragi hangami. Kakaso karimata kumde maduda indom sasu. Pakalagpadagi imagi manakta prap sangakto na. Isiya na naung nupasik karino matahori. Ako'y gikada mukta sangbira o hairami. Madudagi imaso kakagi manakta prap sangami. Aduga sujit kari tawragi ng munasado su. Umangakta natin ang bunang gikari tunaka. Miga tengam mo po hangami. Adum na imana hayro badagi ako'y kakasi. Tamna haugalay aduga asum na hayraki. Itay mga sige numisay punsida angak pamangdapaw. Amo po udriba tagduwa may nga si tengnare. Masay na tengi sano pigisu hidak laytri. Ang hidak layraga yumdahan krage kanduna. Lambial aduda gari sumtawrok pada mapamdugi kungang makongadu. Yagyok salak pada nupa man na lambian matay dagi. Makut khalak tu na aigi gari si kham na buho na raki. Maduday supungcho tengjalaban ni na hidak laypam. Paramasi gay su tonglon krani kanduna. Ay sumi pura roy hayda na gari tongna. Miyo yaduda satla roy hayda na kut kalami. Amarom da sumapamado lamang tumangso na tekan na. Ay sumiyo yado ay gari da hapakete. Masige matong kuwanay na gari sumtawrok pada ikang kangawda na. Ay gari gi maning tangba sa kasi nuksit tabagi mawungda. Gari si maning da gilengaki. Matamado da iso gari gi side glass ado da haipetang layto ga yeng tuba matamdadi. Ay gi okto sige maning itang tangba sitsida miyo yama. Pamagalayran ba may na urami. Maduro baday si isa da ngahak to da koksawbi kaki. Bakan man badagi egi oktos na sulambi nakan da kama katamba. Gari karama da su tomjalui. Ay nadum na tawro badagi gari mapudo na su ay tam na yam na saong na sangaki. Ay na su gari mapudo da gyanta na pawari sarami. Laibag pa badagi oktos na tingjaluri ba gari kara do su. Kahe na sokwa kay ba yawramdi. Aigi warido tabada gari mapudo na so ingon da kariso tawbirakta na thadok piraki. Madudagi ay so isada hatu haping-haping. Yung tam na aigi gari se tawraga halaki. Yung yogdripawdi ay si gari maning da amu pahuwantok to na yang agtri. Dasing na hayar bada nga sige matawsi. Ay ngon da yam na kiba matawa mo waire hayda na kakana imaga indom sagada. Wari sum tamami. Mayam na so kakabuk kida na batemzen birami. Imana su babada phone tawraga kakaga wari sana halami. Tasing madi matamadu da koi baba si tabak posting mapamda laikibani. Yumda laikti. Phone dagi baba na kakada sumna hairami. Karisu era moy nasado waru bagi nangi wakanda zazad uba wairini. Ngasidi nasado saksa thoga phajana potharo. Hayang nungalaga nasado karisu tawroy. Phajana da tumu hairami. Madudagi kakasi koi mayam na senabidu na sakpiza thoami. Saksa na sana su kakana sumna hairi. Ngachidi na ko'y mapanda mataturano. Aigi gari manak sita ka sangukino. Hagzi po aigi wakanda gari isda miye madum pamaka. Laiba daw na mit asida uri. Aduna itay man ako'y kanamata nga sige di mapanda tukpi krano. Angang singa si tuman biro hairaki. Kakana dum na hairak pa doon ay imagay dum sa agasi. Mabani si muna yung narami. Indom sana su kakada sumna hairami. Waisi ako'y kanamata mapanda tho'oy. Sakto nina tana puktana mukta sabiyo. Aduga potabiro hairami. Asum na kakasi numito masado yam na kina sakhek tokpaga. Magi kada sangdo na tungki. Numitugi ahing aduda suangak pani. Miyo yaman na mapanagi kakagi maming panpando na. Kapoy nokpoy suronoy kayoy. Waka na kanangang magimong mataw kaya mamapandagi tawrei. Imaso ahing aduda kakasi makoy kada makhola matay. Mapanda su kari-kari na makhonam na tay kakasi mukari tawra pasano hayda na. Kakahoy kada sangu bada su kakasi mangak na duna. Indom sana lang na regalay rami. Adum na tawra maduda imaso pungakhek ngaki. Imaga indom saga sangda na kakasi masanom duna. Ahing aduda mikap thorak na bahugdok pirami. Kuwa na di kakasi masado puklaw na. Mamit manang ngarang-ngarang yam na pakana hugalaki.
Aduga imaga indomchaga na muna yengaktuna sumna hairei. Yumsigi mapanda mi amana ai hanaba sangaga leire hairakhi. Wafam aduda imana mo sumna khummi. Karino suri nang nangangi tubo. Nang se mangak narure ahingda nagi mangda ubaduni. Ujing mapanda miyoy kanasu leiti. Nasado amukta pathako. Parese nabani leminaramu. Ngasigi numise karino may tawtawi. Ay kujulekha mamukta hugaluge aduga mukta humdoke hairamduna. Imana yungi maning maya sintungna. Kujulekam hagwatuna kasin kuya sintungna humdo ami. Aduga imana imungda sangaki hek tawrakpada. Kakagi okto maning adudagi miyoy ama palaw na sungtakibagi. Moong mataw ma imada tengnarakhi. Mataw do da ima sumasada pakat pa mataw amada. Haipetang tung ona sumangda kamdo na tamliba. Kakagi okto do da muna yangami. Imana yung saluba matamda di ahing gawaire mapamaduda di. Kanasu layba uramdi. Madudagi imasu masidi mo nga mani haidana. Yung manong da praprap sangaki. Aduga kaka indom sao yi kada muksangak tuna. Indom saga kakaga da pazana potharo. Karisu tauraro e haram do na imasu muktum basangami. Imana tumtabaya kaurpaga su numitugi ahingadu. Yung giyanaka romdagi sumikap na laungnabagi mawongda. Kiraba kunjen kaya masu tarakhi. Laikhidraba kwa ipuga aboki kadagisu. Yamna hinadaba manam amagaloinana. Mina hebagi makhon su tarakhi. Numitugi numidang adudagi hongna kwegi imungda. Uhaidaba tahoidaba tawdok kaya mathorakpa hurakhi. Ahing mitum na ringay sa kumlomdagi saiba yotpa makhon. Amadi sanga siyama na singba makhon gumakiraba makhon kaya mataba hurakhi. Ako'y babadi thogliba tawriba kaya si hairu tamu badasu. Kaya thaway wawaydi. Aduga imungda tamnaragliba thengnariba mayam asisu babana thabuk mapamda layringaydana. Anambana heli. Kakasu matam kharadi okto salamde. Adubo makoydi surga sabani okto thawbudu lepa yadabanina. Kakase hanagum amuk okto thawba hawrammi. Matam khara lepuraga ahamba oina amuk okto thawba hawgadaba numit adusu. Imana indomchada sumna hairammi. Ngasidi nangsu yaungna chatluro aduga sujit amuk thilelau. Mana thengnari hariba khongnang makhong aduda chenglei khara kathokpiramu hairammi. Imagi wafam aduda indomcha kakasu yaduna. Kakagi okto aduda indomcha su tongduna. Khongnang makhong mafam jaga adaida chenglei thadoami. Masigi matung nongmade akhoi babasu yumda thoglakhi. Aduga imada porom thongba chase akhoi sujitna. Horen mana halakpada leirakera hango haidana. Numitugi numidang do porom thongduna morok sarap taungna. Akhoi puna sak chaminai. Aduga akhoi babade ahingda mabuk sakpadagi. Sakumda ising glass aingba mathake na sangubada. Miyoiba magi phiba muti dongna tawba ma sakum aduda. Phamammadagi puklaungna hawgatuna maning thonglomdagi. Thokhibagi mawang ama babana urakhi. Babasu mangwai hawai akhoi kaka oirangani khalami. Babana muising thakpa loirga phamungda changakena amuk satlangna leithorakpada. Babagi wakanda miyo ema magi matungda lepaga leibadongna. Sum babagi wakanda phaurammi. Aduba numitudi kaya thudongna khudong thibadi wairamde. Nungheng anbaga babana kakada nangdi ngarang. Sakumda phamaga leirammido kadaurino hangnubada. Kakana sumna khumei. Aidi ahingdadi sakumda changde adum tumme. Dada kanano sakumda phamammidubo hangammi. Babasu kakagi wafam aduda kaya thoksa wasade. Haibadi khoi babadi imung asida oiriba mong matauksi. Masada karisu khalamde. Maduna babadi ahingi thawdoktu lumna lauramde. Babana heksat kibaga khoi kakasi mamang mahada. Nupa amana mabu hatkani haidana kutan tanaba haurakhi. Inom sana su imada adum wari sarami. Isi nanang nupasi hantak marak mamang mahanungai tihai. Magak na badasu ay na hawdokpada kungayamani. Masibu kari tawrabano haidana inom sana imada hangami. Inom sagi wapam adu tabada imasu angak pakharadi pokhi. Imana sumong inom sada kari suwera moida. Nahana kuya siyang lady thado mabanatro. Maduna tragana dumayna sumtawragana. Maibara maibira mayang tuu hairami. Inom sana mo khoy isi ay sukhalibani. Adubu maiba maibi hari si tirugadaman hena lukre. Yengagi isi hairami. Asumna inom sana maiba maibi yeng na pakusin siyaringay. Asuk nuksina nungay na lejaramba kugi imungsi. Dasa sauwa makasu hapsalaki. Kakana thawdodo thengnaruraba numit adudagi. Hapta amarom phawbase akhoi imungda tamnaramba yabat tamnaramba gitung.
ꯅꯣꯡꯃ ꯑꯩꯈꯣꯏ ꯀꯀꯥꯁꯨ ꯍꯥꯃꯨ ꯃꯥꯒꯤ ꯑꯣꯛꯇꯣ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯕꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯕꯕꯥꯒꯤ ꯐꯣꯟꯗ ꯀꯀꯥꯒꯤ ꯒꯥꯔꯤꯗꯨ ꯇꯥꯇꯥ ꯑꯃꯒ ꯊꯦꯡꯖꯤꯟꯅꯕꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯕꯕꯥꯗ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯦꯟꯊꯗꯨꯅ ꯏꯃꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥ ꯂꯣꯏꯅꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤ꯫ ICUꯗ ꯅꯨꯃꯤꯠ 2ꯅꯤꯃꯨꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯕ꯭ꯔꯦꯟꯗ ꯏ ꯀꯥ ꯍꯦꯟꯅ ꯆꯪꯈꯤꯕꯗꯒꯤ ꯀꯀꯥꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯐꯨꯠ ꯊꯥꯗꯣꯛꯇꯨꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯇꯥꯟꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯀꯀꯥꯒꯤ ꯊꯋꯥꯏꯁꯦ ꯃꯥꯅ ꯅꯣꯡꯃ ꯀꯔꯤꯅꯣꯃ ꯑꯣꯛꯅꯔꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯣꯠꯁꯛ ꯑꯗꯨꯗ ꯑꯗꯨꯝ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕ ꯃꯥꯜꯂꯤ꯫ ꯀꯀꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯀꯀꯥꯒꯤ ꯁꯣꯔꯥꯠ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯝꯅꯔꯝꯕꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯑꯉꯥꯎꯕꯤꯒꯨꯝ ꯃꯇꯣꯝꯗ ꯋꯥꯔꯤ ꯁꯥꯕꯗ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯏꯟꯗꯣꯝꯆꯥꯁꯨ ꯑꯩꯈꯣꯏ ꯑꯕꯦꯝꯃ ꯄꯨꯔꯒ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯇꯞꯅ ꯆꯍꯤ ꯐꯥꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯚꯥꯞ ꯃꯦꯟ ꯑꯃꯠꯇ ꯇꯥꯍꯧꯕ ꯅꯠꯇꯦ꯫ ꯏꯃꯥ ꯕꯕꯥꯅ ꯅꯧꯅ ꯋꯥꯔꯤ ꯂꯤꯕꯤꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯤ꯫ ꯆꯍꯤ ꯐꯥꯕꯒꯤ ꯄꯨꯄꯨ ꯑꯕꯣꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯇꯔꯄꯣꯟ ꯀꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯅꯤꯡꯊꯤꯖꯅ ꯃꯄꯣꯞ ꯇꯥꯅ ꯀꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯠꯈ꯭ꯔꯤꯕ ꯊꯥꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯔꯄꯣꯟ ꯀꯠꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯅꯨꯄꯥꯒꯤ ꯐꯤꯕꯝ ꯕꯌꯣꯁꯇ ꯃꯐꯤ ꯊꯣꯡꯗꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯩꯈꯣꯏ ꯕꯕꯥꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯇꯞꯅ ꯑꯩꯈꯣꯏ ꯄꯨꯝꯕꯅꯁꯨ ꯀꯤꯔꯕ ꯐꯤꯕꯝ ꯑꯁꯤ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯏꯃꯥ ꯕꯕꯥꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯉꯨꯕꯗꯁꯨ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯑꯣꯏꯔꯥꯏꯕꯅꯤ, ꯂꯩꯕꯨꯡꯗ ꯖꯒꯣꯏ ꯁꯥꯅꯕ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯦꯛꯇ ꯈꯨꯝꯃꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯕꯕꯥꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯃꯤꯄꯥꯏꯕꯒꯤ ꯃꯑꯣꯡ ꯃꯃꯤ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯎꯈꯤ꯫ ꯅꯨꯡꯇꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤꯁꯨ ꯇꯠꯇꯅ ꯑꯁꯨꯝꯅ ꯎꯍꯩꯗ꯭ꯔꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯊꯦꯡꯅꯃꯜꯂꯛꯄꯗꯒꯤ ꯏꯃꯥ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯏ ꯍꯥꯏ꯫ ꯃꯥꯏꯕꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯊꯋꯥꯏ ꯑꯗꯨ ꯄꯦꯟꯗꯕꯒꯤ ꯃꯃꯤꯁꯨ ꯎꯕ ꯐꯪꯏ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥ ꯏꯃꯥꯁꯨ ꯃꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯔꯄꯣꯟ ꯀꯠꯄꯗ ꯕꯣꯕꯣꯛ ꯄꯨꯄꯨ ꯑꯃꯗꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯀꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃꯃꯝ ꯑꯗꯨꯝ ꯀꯠꯄꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯀꯥꯁꯦ ꯍꯪꯒꯥꯄꯥꯟ ꯃꯆꯨꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯅ ꯇꯔꯄꯣꯟ ꯀꯠꯄ ꯈꯨꯗꯤꯡꯒꯤ ꯍꯪꯒꯥꯄꯥꯟ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯒ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯋꯥꯏ ꯑꯗꯨꯅ ꯄꯦꯟꯖꯅꯕꯒꯤ ꯃꯑꯣꯡꯗ ꯍꯩꯀꯠ ꯂꯩꯀꯠ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤꯈꯤꯕꯗꯒꯤ ꯀꯤꯔꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯝꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯂꯦꯞꯈꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯋꯥꯏꯗ ꯁꯨꯝ ꯆꯥꯎꯔꯛꯑꯀꯥꯟꯗ ꯀꯀꯥꯅ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯔꯛꯈꯤꯕ ꯃꯐꯝ ꯖꯒꯥꯗꯨꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯁꯨꯝ ꯊꯤꯒꯠꯂꯨꯕꯗ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯀꯀꯥꯗ ꯊꯦꯡꯅꯔꯛꯈꯤꯕ ꯁꯨꯃꯥꯏꯅ ꯃꯤꯑꯣꯏ 10ꯃꯨꯛ ꯁꯨꯔꯦ ꯍꯥꯏ꯫ ꯖꯒꯥ ꯃꯐꯝ ꯑꯗꯨꯗꯕꯨ ꯅꯨꯄꯥ ꯑꯃꯒꯤ ꯃꯤꯇꯝꯗ ꯒꯥꯔꯤꯕꯨ ꯍꯦꯛ ꯈꯥꯝꯂꯛꯑꯕꯗꯤ ꯃꯤꯗꯨ ꯀꯟꯕ ꯉꯝꯒꯟꯗꯦ ꯍꯥꯏ꯫ ꯈꯨꯗꯛꯇ ꯌꯨꯝ ꯍꯟꯕ ꯉꯝꯗꯅ ꯁꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯣꯟꯅ ꯇꯞꯅ ꯃꯤꯗꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯤꯒ ꯃꯤꯇꯝꯗ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏ꯫ ꯅꯨꯄꯤꯗꯨ ꯊꯦꯡꯅꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯒꯟꯗꯦ ꯍꯥꯏ꯫ ꯂꯨꯔꯤꯕꯗꯤ ꯅꯨꯄꯥꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯊꯦꯡꯅꯔꯨꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯑꯋꯥꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯁꯨꯝ ꯊꯤꯒꯠꯆꯔꯨꯕꯗ ꯈꯪꯉꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯈꯥꯗ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯅꯨꯄꯥ ꯑꯃꯒꯁꯨ ꯐꯪꯖꯈꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯑꯁꯤ ꯆꯦꯛꯃꯣꯛ ꯂꯥꯎꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯑꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫